इन ताबीर बखवाई पुनपु इमेज टीवी नतरा लोयना ब्रजेश कुमार खुरमजरी ngasi maroiba pauda laikraba akhoi ipa ipu singi khongul lidaba laibak asigi puari ninadabana laimineriba akhoi masel gi marakta machet tarakpagi phibam da lakpani haina chief minister N Biren na haikre taramari suba batch BSc nursing 2023-24 gi mairoi singi lamp lighting amadi pot taking ceremony pangthokri Namit kumathoi chupna chathakiba mayolgi aroiba namitta Manipur University da thung miyam gi mipam pangthokduna losinkhre saknairba Sro Rashid Khan mapung oi pau birasi aikhoi kunai asida signal clips asi ngasi na thengna hodrabadi aikhoi gi and bread dokre wapama singa state ta Maharaj Gambhir Singh gi chamaga marpura suba langthawal da le Gambhir Singh ne khom da pangthokhiba ta Manipur Department of Art and Sinduna pangthokhi aduda MLA Singh police ki mako official Singh saruk yaki makha tarduna layoi khraba aikoi ipu singi khungul lidaba laibak asina laiminaba marakta machet lakpani asu anglo tam asi kadai da chali kadai da laribano thunga doribano haiba panda dana icham chamna lai citizen ama oina lai adubu sathina sokchilaba tin charaga horga lairamle seriousness ama mangam loi mahusa gi di lokai sung mis manada deba sapu asi na hodrabadi asi hawpa ngamdaroi do Maharaj masagi chahi taret ngari ngai da deba sik thoi lising ma chanipan kuntrokta British ka khujek Treaty of Yanta British na Myanmar da Manipur gilam am ko tampak pi ba aduda nungai Gambhir Singh la kidamani aikhoi na ngasi ningtam na hingba ngamlibasi paipu singna kathoklamagi manani athobu kathokpagi waklon adu aikhoi na kai khumlapam thoi phongdoki numit humini seminar to akang ahi mayam naharol singh university ge nang singh college ge nang singh to birganda seminar numit humini to kamai thokki brasibo Nursing Maharaj Karano, Sandra Karano, Ramai Kono, Kasada Sir Ramai Siri, Review and Dabo Kamai Toki, Matam Toki Maharaj, we own a bit more, but this is my international quarter. See it was there, was it? Ngasigi thorum do the minister TS Bishwajit Singh Awangbo Niumaina President Amadi Guest of Honor oina yaki Minister Dr. Sapam Ranjan L Susindro Maitei MP Maharaja Sanajawba MLA Singh Security Advisor Kuldeep Singh Chief Secretary Dr. Binit Joshi Manipur University ki BC Professor N Lokendran Singh Mamewi Kyasu thorum do da saruk yaki 5th Assam Rifles Mori amadi 3rd Assam Rifles Khudeng Thabi Apunba team tha asigi tang tarukta Mori subdivision manung chana leiba New Champhai village dagi kilometer anirom chatlaga leiba mafam amadagi yamlaba khulai sing phagat hari farm polam sing adudi AK-56 ama 9mm pistol ama country made 303 rifle ama country made mortar ama country made pompei ama country made shotgun manga number 36 hand grenade mari 5.56 mm ammunition round tramanga AK-56 ammunition round tramathoi BPJ pouches mari country made bomb manga ID manga M16 magazine ani suri ama shotgun round taret metal pitch bomb sananaba toi Motorola set ama pencil set charger ama AK-47 magazine ama 9mm magazine ama amadi country made 303 gi magazine amani hari
फारब खुलाइसिंग मोरे पुलिस स्टेशन ngasi numidang waram khusinakre hari lamdam asida leirwa miyam oina punsindrabadi yaknabasing thengnabada awaba oigani aikoi punduna laiba asi kanaba honaminasi haina Indigenous Peoples Organization Manipur ipomgi president Y Devadatana fondokre wafam asi ipom sinduna sagolmang multipurpose community hall dangasi ining thau singlen nongdren khomba ningsing thorom pangthokkhibada Devadatana phongdokhibani thorok aduda ining thau singlen nongdren khombagi photo da hakat lekat tamduna ikai khomna utuna thorom adu Udoki maduda Devadatana hai awasingna ot naibada machoi takraba irecha sing punsinduna lamdam asibu kannanaba hotnakiba ningthau singlen nongdren khomba Gambir Singhi laikhaba numitta lamdam asida laiba aikoi punsinba matam yore haiduna thorom asi pangthokpani lamdam asida tokhaina lainaba kaya asina yeknaba sing thengnabada awaba ogani haibasi thautai yeknaba akoi punsinba mathautai haiki stepping stone nama ko na thamam modene ko si mathang tari si hojumakti ko le mani phem si yengraga singam sumtam gi phem se ana farm oire haina logu si yaroi adubu konabadi lepe yaroi nei karigumba any adverse party singna ko bi thuana na ko na ra masi masoi ta bugum uriba singam sumtam gi phem se masi soidana reconciliate tawrkhini amusung apun bi go lambi da soidana mu lakne bi thaja bi samjai thorom aduda MU department gi head Y Premananda Pukhau GP gi upar pradhan Sorok Khaibam Ishwarani Sagolbang Development Committee ki President Soyam Ibongan B Women Prohibition Committee Sagolman President Lok GP Sagolbang gi Ward Member Moirang Them Gitamla Pukhau GP Khekwa Phurju Member Takcham Premjit Nasingbana mathang sina chief guest amadi guest of honor sing oina saruk yakhi Ningol Club Hairok na sinduna ining thau singlet den khoma lekhidabagi tama maifutra suba ningsing thorom National Reconciliation Day pangthopaga loinana ngasi nupi sing oiba thataruki thangta amasu hodokre Hairok Partu Maya Lekai Community Hall da pangthokhiba thorom aduda Federation of Civil Society Fox ki Vice President Yaima Sahab Ningol Club Hairok ki President Khundongbam Sophia Manipur Women's Federation ki President Khundongbam Sini Lema Hairok Apunba Club ki Convener Thaunauzam Roshan Luang Peace Foundation Committee ki Maibam Tomthin Apunba Maira Pai Hairok ki Convener Thoksom Masung DLC Club Haruk May Lekai gi President Nauzam Rosana athui mithung thorom mapu amasung akhana mithung sing oiki ining thau singlen nongren khomba leki chahi chamang mrphudra ningsing thorom asiga mari leinana laisem pathau gi founder president su oirba retired associate professor Dr. Hawam Indrakumar na resource person oina wangangki thoromgi saru ama oina nupi sing thang tha taruk thangta training course haudopaga mari leinana thangta gi instructor Khundongbam Michael gi bejeng makhada thangta gi sanaroi singi haithoi thoibasu miyam da utkhi nungi oiba warol pirduna Ningol Club Hairok ki general secretary Maibam Kunjesori na hai khibada matam amada ningthau masa singi masa gi wakhalonda tabak taunarakpa makhoi masen ningthau khubam munarakpa namaram oiraga thokhiba chaitet khuntakhibagi chaitheng asisu kokpaleitri masigamba awaba sing amukhanna tholaroisi lusing pokchel khoijel tinana amata oibagi wakhalolda thabak tawbiu haiki chaitet pagumba ama amuk thoktananaba aikoi masen punsinaba ama changi haraduna matamdugi nupi sing thauna adubu nisingduna leibak asibu kannanaba amadi aikoi khudingmak mi amamam oinanabagi pandamda ngasidagi nupi singdagi oiba tha taruki thang course asi haudok sabani haiki taramari best ki oina first year BSc nursing 2023-2024 gi mahiro sing gi lamp lighting
oath taking ceremony gi thorom ama College of Nursing RIMS na sinduna RIMS ki hall da pangthokri thorom RIMS ki director Professor G Sharma College of Nursing RIMS ki principal Professor Jamuna Manipur University Kanchipur ki registrar Professor Chand Babu RIMS Hospital की Medical Superintendent Professor Nepram Sanjeev RIMS की Dean Academic Professor Brojen Singh Akoijam amasung Manipur Nursing Council Lamphel Fat की Registrar Dr. A Jamuna Thorom Mapu Singh oina thorom aduga mari leina RIMS की Director Professor G Sunil Kumar Sharma nurse ama oirabadi miyam gi damak kathokpa ngamgadabni layeng matamda anaba marakta laira anang haidana manaba mityang da layeng gadabani nurse haiba sifam asida thabak torokpa makhal kaya gi thengnarakani adugi manungda nungai akoina sounding probasu akoibu fajaba bai harga thembi gadabani amadi saiba sifam asida changlakpa tarabadi asi kai chatgadabani hana oiramba su aikoi खंगननबा अनाबा मियोय से फजना लायंग बिबा फरबा मतुंग मकोयना चटकिबदा अखोयगी महै याले खंगदबनि हायना फोंदोखि last already we have started a factory, so we are part of the factory now, so we're very proud that you come up with a better service, compete with the other part of the country, as Dr. was talking about the north side. And we are very proud that our students are studying in other parts. All the best for your future endeavors. Thank you all. Hujik lairba waroshin puraktuna ing tappa ire warba matung Lok Sabha tokpiyo haina Bengal-gi amna phongdorokli sirol libadi handak marak Lok Sabha gi vote kui dorok nakli hojik laiba irba furupi phibam yum kai mai chak tuna relief camp laiba misi nanglabasing mit ki pi fawba kok tei Lok Sabha gi vote tawni haina tawribasi matang sadab amani khalli thubada state si chatna halu border niti na tawduna BSF na ngak chalan biro na tawriba kuki militants singi suspension of lokthok tuna action lokat biro selection pubiro aduga hanagumna ing tappa solution pubiro aduga hanagumna ing tappa ama oirba matung vote tawbiu karigumba hariba famsing pangthok pidana vote toroklabadi aramba gi oina vote thingba boycott tawroi adabu vote yauroi lai lak laga leplabsu yauroi masi hai haiduna anti constitutional oibadi nati vote matang sade haijabani haina su aramba Bengal gi cherol sina hongdorli May only talk liba lansi da kuki narcotic na mayum mangan kibadagi lansi na kakching chumnangi indoor hall da kakching wari Kongoi community relief camp ani da lariba alwa inmate amadi angang singda Powai Surchandrana hall t-shirt asapot polam kaya khudol tamkre mateng piba aduda hidak polam kya su yauki hairaba medicine polam sing Yangkhom ki kuthangda Aizal Healthcare CEO Dr. Ibeto Yangkhom amasung Pritam Singh amadi Jagdeshwar Singh na panglakhibani hari chatliba tha security apun makangbu amana ba ahibam amarjit chahi yankhai apokpa e thoiba kongba khetri lekai haiba me asi RPF gilan mi sanglup lega karigumba hiram mari lengade haina Revolutionary People's Front ki Assistant Secretary role amana phongdorokli Assam District Girls College ki Cultural Complex ta ngase upuma tabadagi hauduna with Maitei Hozai Assam Sinduna chahi teret khuntakpa pangthokre pangthokiba thorum adugi ahu the Maitei Hozai Assam advisor
फिराल चिंखtlaba matungda iningthau singlen nongden khombagi photo da aduga saruk yakiba miyamna leikatuna kai khondo ki thorum aduda TS Manihar President Sanjit President Dimapur Meitei Council Elangwam Dewan President Jiri Development Organization Bruce Pebam Secretary General MSU Headquarter Oinam Vice President UNESCO Manipur Tensu Manihar President MSPA HDC B Padmavati Sharma President Apun Bamaira Pabiluk Sam Sam Kishore ex-President MSPA HDC L Mani Singha ex-BP MSPA HDC Hozai Assam Nabatang Dice member Sing Oina Saruk Yaki Thorum Aduda Wangang Kiwa TS Manihar President Fox na Hai Selgi Marakta Nadabana Amuk Hanna Manipur Asi Jahi Taret Kuntak Pagi Bagi Chingnaba Ama Miyam Thamoy de Laita Banati Maram Aduna Ekoi Puksel Khojil Tinana Apun Bagi Wakalonda Tabak Taminaba Chummi Haiki Maibam Sanjit President Dimapur Meitei Council na Haiki Bada Ekoi Meitei Sing Amato Ina Punsanaba Gibatam Oire Meitei Sing Amato Ina Lising da Amato Oiba Lising da Jatminaduna Amana Amagi Awabata Matamda Mateng Pangnagadabani Haiki Makatana Mahakna Haiki Bada Ekoi Amato Oina Punsinasi Haiba Targadi Ekoi Ngi Marakta Nagaland Meitei Assam Meitei Tripura Meitei Bangladesh Meitei Haina Khaidok Loidabani Asumna Khaidok Pasina Meitei Singi Marakta Amana Amabu Hantana Launa Bagi Maram Oheli Amasung Ekoi Ngamhandi Haiki Puda Huzik Oirba Film Asida Anouba Langol Amagi Mapau Purduna Kangladagi Haukiba December Manipur gi Tampaki District Singda Numit Kumathoni Chumna Chatiba Manipur Youth League Mayolgi Kongsat Ngasi Aroiba Namita Social Welfare Club Kawa Lamdaibung Dagi Lamtharaba Matung Manipur University Gaunda Tunglaba Matung Miyamgi Mifam Ama Pangthokre Lehok Thabam Kiba Mifam Aduda Kokomegi Convener Ningomba Professor Dr. Ningombam Srima Socio-Political Commentator Chongtham Bijoy Naharol Thodang Chief Editor Korom Loya Professor Nabakumar R.K. Renandrajit R.K. Nimai T.S. Borot Professor and Joy Kumar Dr. C.H. Silaramani Wangangloi Oina Saruk Yakiba Mifam Aduda Manipur District Singdagi Lakpa Mioi Lak Ama Henbana Mifam Aduda Saruk Yaki Mifam Aduga Marina Mayol Convener Assembly Principal Hoji na Tengnariba Kudo Tiba Amadi Yeknaba Singi Matau Nagani Haibasi Miam Puna Kaminaba Amasangi Ngasi Pangador Famsina Ngasi Gasimak Manipur the Oirba conflict Makata Bakari Karamba Thodang Loguni Hai Basi Kanagani Loina Mayolna Namit Kuni 20 Subna Tampaki District Singda Anauba Langol Amagi Mapau Purduna Chatkiba Kongsat Kayada Mufam Kongsat Asibu Sogat Pirapa Asimak Kongsat Asigi Panamda Makhaidi Panglabra Hainasu Pangdoki May pangalam sa Gaminarsi Tengnaba Singnaba Tengnari Singnaba Koi Amuk na ano ba Yawalama ano ba Langon nama Puraptuna ay kugi chak chak si Sakot pa Tanglay Chaba Thong Manana Himin na ba ay ko'y masil maragta Pagkunaya ma Si habi wakam sa Pagdukser ka Kung na tagachari District Mission Management Unit DMMU Jiribamna Thabu Oidu naman po State Rural Livelihoods Mission MSRLM na Naklo piriba SAG Singda Chatna Pathap Kanglon Chumna Chatpa Ngamnana bagi pandam Oiraga for this induction for BRTs Block Resource Trainers Block Mission Management Unit Jiribam Block Resource Trainer Mangada Takpi Tambiba Hokre BRT Sing Tambiriba Trainer na
Khoinaijam Sunil Maitei State Issue Person IBCB SRLM na aduga felicitator oina Wahengbam Block Mission Manager Jiribam Block MSRLM ki BRT ki training si ngasi 9 January dagi hauraga January 32 fauba Jiribam gi DMMU MSRLM gi Kalinagar Part 1 da pangthokpani SIG members sing da membership training piduna mapung marai fabak tungkoina lisang sina hingba ngamba SIG oina naba haibasida mapung oina tawut Mahesor Thongnau gi punsin bagi kongsatta Mahesor Thongnau damak yamlo miyamna Sengangai awang leikai mayai leikai bamol lampak sengangai maning leikai sengangai kawikul makha amadi awang leikai taubung khop makha leikai awang jiri kamong kazau lampak khajiri maning leikai kabu waksing mioi singna Mahesor bu thona pangal hapki Mahesor phungdo kibada solution asi ani thok na lei ngahak gi solution ama aduga long permanent solution ama long term permanent solution higher gadi political solution oidaba yaroi political solution pige afaba team ama darkar lei team adu khanbada praja gi aduna praja political awareness ibu saglas khara samosa khara na pangthabagi thabak to asi team phajaba ama semsi adu erbadi अखोई की पांदम थुना फंगनी कुकी इलीगल इमिग्रेंट्स सिंग से तांथोकदबनी रिफ्यूजी सिंग दगी फंगफम थोकदब राइट लौथोकदबनी अदुगा यलहोमी फंगफम थोक लोइना फंगनदबनी हाइकी good governance I say. Kumai governance to Rwanda, presiding right to my fight company I say politics to not money dari mana. Aku yellow ni sa indigenous people say civil right protect ko nang de politics aja ada orang tak bilang deh. Thokli ba irang sina praja miyam gi pukning wakhalda akiba sarang naba kaya lairabasu bi kendra da pakali ba thorangi thabak thoram sing da apen ba poklaba kumbi Council Ward number Praja Miyamna Asagi MLAS Draga Taramna Oktuna Miyamna Tauhaningba Chawhat Thorangi Thabak Thom Singi Matangda Kanani Nabgi Mipma Ngasi Kumbi Khalakai Ward number Kumbi Ward number 4 na Councilor ORMB B Amadi Imung Yauna Ward Asagi Yoichani Romna MLAS Premta Sapina Thorangi Thabak Thom Singa mapung saruk yaon ba kendra ama oi phirep su ki phom aduda praja apa lairiba ba kaya lairaba su irang thorangi thabakta haiba ngamdana laikibadu ga phaminaba gitanja phangbasida sing tabiduna laikai asigi awa thoram sing tawiragani sida apen ba po miyam na pungdok ki thoram aduda GP gi pradhan M Ibomsa Wangutera kong GP gi P Balesur atai maru saruyaki MLAS Premchandra ungamen fo meter ahum CPM JSY semana pak thorok pada singba PB apel torduna kumbi laibung makungdagi pat tabalambi asisu semjinnanaba ga loina ya lay ba male du lambi ji pak si ya de mu ya roi ku dai di se mem lo biro si tam koi na ai sa koi mem na alam na koi po si pina do koi ni alma sing ji kam sengam me dai tham de tren kala ka me so koi he na te sab sem ko sam so koi mo salan adna koi ina ning da maram warga koi
ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯣꯏꯅ ꯌꯧꯔꯛꯑꯃꯅꯤ Chandra Sharma iba kabot tampak khoi-gini haina tarik ama ngasi National Center Induna Naurem Public Library Kanchipur da honoi matung lairik forum aduda de Professor Rajmu Khonang City Vice Professor at University of Law faculty member Namai Jakanta amadi Center Manipur President members oina saruk ya from aduga mari lainana ai tabam guna mana pada urok liba naharo da imale sibagi ihul yaude ngang bagi imale bag ni haidana anguna haiba mabu mamale bag sibagi ihul pige haiba globalization matam asida information technology kuthangda angang sing uhanba su hongdokhi imane ba min sigi ul yaw sei lo mo na ni hai se sinna imane ba min sigi do ni hai ra ka madu ya ni lo da imane ba min sigi dai da information technology mane marketing kan di finding storytelling da presentation akan nan kita bagi hai da sam ado ita ga di in sibu apa don di aga di finding baru masih like mane di sudah ini bukan da visualize to bomo ma Sidang mapol lebak pupun club kebulan lekai de lebak club Kids Foundation hodokri segi President Hobijam Nokton Singh Vice President Nisna Singh Hobijam IM Singh Chu punna ngang kutran de oza mari bitambiki Kids Foundation ahumgi angang sing ki oina di free oigani category school sum kadreba angang singdagi class of how tambigani handakta nauna khallab ayadi atopa force Assam da training taunanaba by road asi haiba chapma maram asina lenga lamdam asing yaba ngamloi haina kaithel joint committee na phongdorli ngasi manipur club ta pangthopa paw amada committee asigi convener laisam hai me ahun irang asina maram oirga Imphal Dimapur lambi dawda thengri sadaba kaya mayoknariba marak asida andakta nongna khallaba IRB gi personal singbu Assam da training nabgi lengakna punana hotnariba asi lengakna makhoi da hay tawgadabni hay khongkham handokpiu sapakadaba ama adumak training asi tawhanbiu hai handakta lengakna security ki section thoranga loina MST gi bus naba hotnabada thungfam yo ngamdana halakibani masida matokramna jasing asi karibu bi asida doribano lambi asida chattakbamak ya hairagadi lenga ki laiba chief minister masai cabinet minister singa loina makhoibu biu oidaba taragadi thorang asi obisingna pumak yadagadi lambi chatpagi murta flight ta punang lenga sin landam asida lai oiba lenga na silak liba thorang lage ama jingnaba amasu mama oibi singda hojik santi leire haina lawriba asi kadai da leibano numit kharani dasu kuki terrorist na kapsilakba leptri maram asina isa sing haina thadopadi mama oibisna yaba ngamloi
खजिक खंथबीदुना हयेंमक रिपोर्ट दबनी हायरबा हंदोकपीदुना थोकलोइदबा की लंबीदा पुननबगी थौरांग अमा पर्सनल सिंग असिगा तानादुना सिनबियु फोंदोकी ओरगदी मिंसम तौरगा मथंता रगना चलन बिरो मधुगे अया मेना मसे मधु थंगै संग नसी तो चलो अकाय तो थोलोय स्टेट गवर्नमेंट मग रिस्क लौरगा नोय हाय बिया मधु ओर्डर दु म यावरगा चलन तना बाय रोड द चटपदुदी चलन बदा मामा ओबे को या बंग मोय हाय बवा फम मीडिया गे थोंग दा हाइजगे मणिपुर की फैकल्टी स्टाफ बसिंगी DAPBO हाइना ngasi lamphilda leiba NIT administration block mamangda wakat khongjang NIT Manipur Contractual Non Faculty Employee Welfare Association na changchin ki wakat duda saruk yak association asigi president Sagol Sem Sorjit na hai NIT Manipur asi hek safong lakpadagi contractor thabak torokba मियोई तरह यावना पुन्ना मियोई यांखै पन्ना चाही तरा हेना थवै हक्चांग यावना हौजिक ओरिबा NIT असigi थाक तौदुन लाकपनी हाइरबा स्टाफ सिंग असि रेगुलराइज तौबियु हाइबा नते बेसिक पे अमरि DAP ना मतम सांगना थबक तौबदा खुदोंग साबा अदु पिबियु हाइबनी हौजिक फावबदा कंसोलिडेटेड पे दा थबक तौरकपा असिदा हौकिबा सही के सेप्टेम्बर थादा 10% का होकियो सही के अप्रैल थाद की कॉन्ट्रैक्टर थबक तौरिबसिंग असिदा बेसिक पे अमदी DAP बिननबा हाइजदुना लाकपनी यूनियन मिनिस्टर ऑफ स्टेट की एक्सटर्नल एंड एजुकेशन की पाइरिबा RK रंजन राज्य सभा की MP लेसेंब सनाजाउबा मणिपुर की चीफ मिनिस्टर एन बिरेन अमदी मरी लेनबसिंगदा मेमोरेंडम पिसिंदुना स्टाफ सिंह की डिमांड सिंह असि पिनबा खरबनी अदुबु ngasi फावदा response amata laktri hojik NIT Manipur da contract tawriba asiga ki contract staff summary ga supna mari basic pay amari die phangan kre NIT Manipur gi oina laiba contract staff asi supna tagi yankhai mapal khaktani sahi kuina thabak tawjaduna laklaba staff sing asigi damak yengbiduna taliba demand asi pibiu makha tarduna mahangna hai NIT Manipur gi hojik director gi pham hangduna laiba asisu अथुबदा मेंशन बियु लोइनना रेगुलर स्टाफ लौना नबगी थबक चथरिबा असिसु तालिबा डिमांड असि फंग्रिबा पाव लेप्यु स्टाफ सिंगी डिमांड असि फंग्रिबा पाव थबक लेपगी खोंजंग असि अदुमक मखाताना सक्सेन खिगनी फोंडोखी थौबाल डिस्ट्रिक्ट की यारिपोक पुलिस स्टेशन कोनबा यारिपोक पेसी कुलदा अल ओरबी राधे कोबिनुपी अमा थासिगी निपागी नुंगथिलदा खंगदबसिंगना हातोक थौदोकपु यानिंगदब फोंदोक्तुना पेची खुलदा म्यांग मिफम पांगथोक्तुना मियात असिदा चेनबसिंग पुथोक्त्रिबा फावबा वाक्चांग हाइना वारेप लौखरे ऑल यारिपोक यूनाइटेड क्लब्स ऑर्गेनाइजेशन आयुको पेची यूथ डेवलपमेंट क्लब UIDC नोंपोक सायांग कुनबलो केक्रू आइडल कमिटी केक्रू यारी क्लब सोशल इकोनॉमिक एंड डेवलपमेंट ऑर्गेनाइजेशन पेची मैरापाइबी अमसुंग यारिपोक माइकेगी मैरापाइबी क्लब सिंग यावना ngasi ayuk PYDC gi lapakta pangthokyo myang mifam aduda wangang kibasingna kaisam radhe devi gi mihat adu yamna kanna yaningda wafam sing pongdok naki loina JSC ama semba yauna wakat cherol ama chief minister da pisan ba haina warap asu loki myang mifam adu loerba matung da yaripok police station da laktuna SGPO yaripok Muhammad Riyaz OC यारिपोक PS Muhammad Riazuddin yauna JSC amadi club Marapai Singi Mut Kharab Khangatuna Wari Sanaki Tungda SDC headquarter Thawal Amarjit Singh District Administration gi Mahut Sinduna Yaripok PS na Saruyaki Chief Minister da Pisin Gadaba Wakat Cherol Memorandum adu JSC gi Makai dagi SDC Amarjit ta Khusinaki Wakat Cherol Pisil Matung Police Station Mapanda JSC gi convener Debi Gaura Pechimayumna Pongdoro Kibada Kaisam Radhe Debi Mihat Kamari Lainana Ngasi Tongan ba Lupsing Club Marapai Bigi Lupsing Yauna Miam Mifum Ama Pangthoktuna Warap Kya Laure Warap Sing Adudi JSC against brutal killing of Kaisam Debi of Yaripok Pechi Kauba Ama Semba Radhe Debi Mihat Chenaba Mioy Sing Ngarang Tang Nepal Dagi Parka Manipur Numit mangani gi manungda puthok pigadabani senaba mihat pasing puthok tri fawba asiba hakchang lodaba
की मनुंगदा मिहात पुथोक्त्रबदी तांग 13 मणिपुर लेरिबा सेसो सिंगा लोइनदुना अकनबा खोंजंग सिंग संगसिनबा हाइबा वारेप सिंग लौरे हाइखि लोइना मिहात पासी पुथोक्त्रि फावबदी अखोय असि भक्चांग लौजरोय मखा ताना पिजरिबा नुमित असिदा पानबिरिबा सरकार असिना अकन मियेंग चंगबिरक्त्रगदी अखोयगी सेमजरिबा जेसी असिना मणिपुर लेरिबा सीएसओ मयाम ऑर्गेनाइजेशन मयाम असिगी मतेंग लौजरगा अकनबा खोंजंग चंगसिनजगनी हाइबसि असिगी ओइना जेसी असिना यांग अकनबा वारे ताजगी मियाम थमजरि Marang ayu pung 13 taba matamda Rims Hospital gi Anesthesia Department da PG second year tawriba medical student ma ki ka manung da siduna lemle imung manung ki mui sing ngasi lak Jenims ki mok da postmortem tawkre asi hayeng punana bagi da Rims ki mok da thamkre hari laiki draba PG Maheroi asi Bhaktaraj Sharma chahi kunthani thoi apokpa Dilraj Sharma kawi Sikkim SK Lower Lingdum Begini, music intern singi hostel oina laiba house ki room number 216 libani thosi matokram na thoki bano haibagi chap chaba langla langjil amata khamangamdri ngarang fawbadi mahak duty laga mahaki kada changkibani adubu mamanaba singna phone tawada paimalaktabadagi thong thuaiduna yengluba matamda mahaki phamungda siduna lairamba thengnarakibani hiram asi matang investigation tathananabagi damak lamphel police na case ama lokatuna lokhatkre hari sangairba music maestro ustad khan ngasi laikidre kolkata gi private hospital amada cancer nabadagi lairakpani private hospital amana thador pachirol da Rashid Khan nongthil pung 3:45 rom tarakpada laikidaba Bengal Mamta Banerjee na haikida mahak laikidaba asida leibak asigi oina achouba mangjaba ama oirgani laikidaba sida achouba China ama Rashid Khan laikidre haibasida thajaba ngamdri sahi 65 sukraba Rashid Khan ahanbada Tata Memorial Cancer Hospital da treatment tauki Kolkata ki private hospital amada layangduna Uttar Pradesh ki Badiam da pokiba Rashid Khan sangarba Ustad Gulam Mustafa Khan ki nephew ni mahaki maternal grand uncle Ustad Nisar Hussain Khan ki makada ahanba training phanglaki masagi chahi 13 surakpada Rashid Khan concert piki lising chapan humran Nepal da Delhi pangthokpa ITC concert ta sarukya ki 1980 ki April da Nisar Hussain Khan na Kolkata da ITC Sangeet Research Academy Kibda chahi 13 da churiba Rashid Khan su academy adugi thodang lawba ama oiki classical Hindustani music da saisakpa ama oikiba Khan na western instrumentalist Louis Banks ka kusamnaduna concert sing pangthok minaki sitarist Sahid Parvez ga loinana jugalwadi na singbasu pangthokhi Numit ini ki khongzat Gujarat lakliba Prime Minister Narendra Modi Ahmedabad tunglak Mahatma Mandir Gandhinagar da pangthokadaba Vibrant Gujarat Global Summit 2024 Prime Minister Modi na haudokani summit asi tahi asi gateway to the future haibasida oiri Summit asigi matangda Prime Minister Modi na haikibada masina Gujarat ki growth ta mateng oigani miyoi kaya da su kanaba pigani Vibrant Gujarat Global Summit 2024 da UAE President Sheikh Mohammed Zayed Ali Nayyan su hari Prime Minister Modi na EOS singi amadi business singi singbasinga unaki Vibrant Gujarat Global Trade Show asi World ki khwaidagi chawba trade show singi manungda amani haina sakhangnarbani aroibada moriba po na layu khraba aikhogi ipaipu singi kol lidaba laibak asigi puwari nainadabana riba aikoi masabgi marakta macet tarakpagi pibamda lakpani haina Chief Minister N Birena haikre taramari suba best BSc Nursing 2023-24 की Mahiroi की lamp lighting amadi oath taking ceremony pakri Numit kuma thoni takiba mayol gi
खोंचत के अरोइब नुमित्ता मणिपुर यूनिवर्सिटी थुंगलब तुंगदा मियामगी मफम लोइसिनख्रे लोइनना सकनायरबा म्यूजिक मास्ट्रो उस्ताद रशीद खान ngasi लेखिद्रे ngasi दमक पाउदम पिजबा मतang लोइसिनजरे मयंग ताबिरो खै पुनपु अमुक हन्ना